ꯂꯣꯏꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯑꯃꯥꯏꯕ ꯖꯤꯇꯦꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯀꯣꯏꯔꯦꯡꯒ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯇꯥꯟꯅꯔꯒ ꯖꯤꯇꯦꯟꯒꯤ ꯃꯃꯥꯕꯨ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯖꯤꯇꯦꯟꯒꯤ ꯃꯄꯥꯁꯨ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯖꯤꯇꯦꯟꯒꯤ ꯃꯄꯥꯅ ꯆꯥꯛ ꯊꯣꯡꯅ ꯋꯥꯈꯜ ꯈꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯔꯤ ꯄꯔꯦꯡ ꯑꯗꯨ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯁꯣꯝꯅ ꯑꯆꯧꯅ ꯈꯜꯂꯤ ꯇꯥꯗ ꯀꯣꯏꯔꯦꯡꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ, ꯃꯔꯝ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯃ ꯈꯪꯗꯣꯛꯂꯕ ꯀꯥꯟꯗ ꯇꯥꯗ ꯀꯣꯏꯔꯦꯡꯗ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯂꯦ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯑꯆꯧ ꯂꯥꯛꯂꯦ ꯇꯥꯕꯗ ꯄꯥꯈꯠꯅ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯕꯨꯠ ꯑꯃ ꯀꯧꯔꯒ ꯑꯆꯧꯒꯤ ꯌꯨꯝꯗ ꯑꯆꯧꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯌꯦꯡꯍꯟꯅꯅꯕ ꯊꯥꯈꯤ꯫ ꯕꯨꯠ ꯑꯗꯣ ꯑꯆꯧꯒꯤ ꯌꯨꯝꯗ ꯀꯣꯏꯅ ꯆꯠꯂꯒ ꯑꯆꯧꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯇꯨꯝꯈꯤꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯕꯨꯠ ꯑꯗꯣ ꯑꯆꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯑꯗꯨꯗ ꯑꯆꯧꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯆꯧ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯕꯨꯠ ꯑꯗꯣ ꯑꯆꯧꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯕꯨꯠ ꯑꯗꯨꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯃꯅꯥꯛꯇ ꯏꯇꯥꯎ ꯇꯥꯎꯅ ꯂꯦꯞꯇꯨꯅ ꯕꯨꯠ ꯑꯗꯨꯅ ꯎꯔꯛꯄ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗꯣ ꯕꯨꯠ ꯑꯗꯨꯒꯤ ꯆꯥꯛꯊꯥ ꯈꯔ ꯄꯤꯔꯕ ꯃꯇꯨꯡꯗ ꯕꯨꯠ ꯑꯗꯣ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯀꯣꯏꯔꯦꯡꯗꯣ ꯁꯨꯃꯣꯟꯒꯤ ꯃꯌꯨꯝꯗ ꯐ꯭ꯔꯞ ꯆꯪꯂꯛꯏ꯫ ꯀꯣꯏꯔꯦꯡꯅ "ꯑꯩ ꯁꯨꯃꯣꯟ, ꯅꯪꯕꯨ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯃꯄꯥꯟ ꯂꯥꯡꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ"꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯇꯥꯗ, ꯀꯔꯤ ꯇꯅꯁꯦ ꯍꯥꯏꯕꯅꯣ ꯇꯥꯗ"꯫ "ꯑꯩ ꯁꯨꯃꯣꯟ, ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯁꯦꯅ ꯂꯥꯛꯄꯅꯤꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤꯕꯨ ꯂꯩꯕ꯭ꯔꯣ? ꯃꯤ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦꯀꯣ"꯫ "ꯇꯥꯗ, ꯁꯥꯟꯇꯤꯗꯨ ꯏꯇꯩꯃ ꯊꯥꯕꯜ ꯈꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯟ ꯍꯨꯜꯂꯨꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯠꯈꯤ꯫ ꯇꯥꯗ, ꯌꯥꯅꯤꯌꯦ, ꯀꯅꯥꯁꯨ ꯇꯥꯔꯣꯏ꯫ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯇꯥꯗ"꯫ "ꯑꯩ ꯁꯨꯃꯣꯟ, ꯑꯆꯧꯗꯨ ꯌꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯅ ꯇꯥꯏꯅꯦ, ꯆꯨꯝꯕ꯭ꯔꯣ ꯃꯗꯨꯕꯨ"꯫ "ꯆꯨꯝꯃꯦ ꯇꯥꯗ, ꯉꯔꯥꯡ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯇꯥꯗ"꯫ "ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯃꯥꯅ ꯈꯪꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯣꯀꯣ ꯑꯗꯣ꯫ ꯃꯁꯤꯃꯒ ꯅꯪꯅ ꯇꯧꯔꯕꯗꯤ ꯂꯧ ꯂꯧꯔꯥꯛ ꯑꯃꯒꯤ ꯆꯥꯡ ꯄꯤꯒꯗꯧꯔꯤꯕꯅꯤꯕꯣ"꯫ "ꯍꯣꯏ ꯇꯥꯗ, ꯅꯅꯥꯎ ꯂꯩꯖꯔꯤ꯫ ꯇꯥꯗꯒꯤꯗꯃꯛꯇ ꯂꯧꯁꯤꯡꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯅ ꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯀꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯇꯥꯗ"꯫ "ꯍꯣꯏꯅꯦ ꯑꯇꯣ, ꯅꯪ ꯁꯣꯏꯔꯨꯅꯨꯀꯣ꯫ ꯑꯩꯅ ꯅꯠꯇꯅ ꯅꯪꯁꯨ ꯁꯣꯏꯔꯛꯀꯗꯧꯔꯤꯕꯅꯤꯕꯣ"꯫ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯁꯨꯃꯣꯟ"꯫ "ꯍꯣꯏ ꯐꯅꯤ ꯇꯥꯗ, ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯦ ꯇꯥꯗ"꯫ "ꯐꯔꯦ, ꯑꯩ ꯆꯠꯂꯦꯀꯣ, ꯁꯣꯏꯕ ꯌꯥꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯑꯃꯗꯤ ꯀꯣꯏꯔꯦꯡꯗꯣ ꯑꯆꯧꯕꯨ ꯍꯥꯠꯅꯅꯕ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗ ꯍꯥꯏꯔꯝꯂꯕ ꯇꯨꯡꯗ ꯀꯣꯏꯔꯦꯡ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗꯣ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯥꯅ ꯄꯣꯔꯛꯄ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯕꯨꯛꯋꯥꯏꯗ ꯌꯦꯇꯨꯝ ꯑꯃꯅ ꯆꯛ ꯊꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯣꯝꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯇꯨꯝꯂꯤꯕ ꯑꯆꯧꯗꯣ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯥꯎꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯂꯩꯊꯠꯂꯤ꯫ ꯑꯁꯣꯝꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗ ꯁꯣꯝꯗ ꯑꯆꯧꯗꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯂꯔꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯃꯤꯇꯝ ꯑꯗꯣ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯊꯝꯃꯤ꯫ ꯃꯤꯇꯝ ꯑꯗꯨꯗꯤ ꯃꯈꯥꯗ ꯊꯝꯕꯒ ꯃꯤꯇꯝ ꯑꯗꯣ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯤꯇꯝ ꯑꯗꯣ ꯆꯩꯅꯥ ꯈꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯇꯦꯟ ꯀꯥꯞꯄ ꯁꯥꯗꯨꯅ ꯑꯆꯧꯒꯤ ꯌꯨꯝꯂꯣꯝꯗ ꯑꯣꯜꯂꯒ ꯀꯥꯞꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯀꯥꯞꯈꯤꯕ ꯑꯗꯣ ꯁꯣꯝꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤꯕ ꯑꯆꯧꯒꯤ ꯊꯕꯥꯛꯇ ꯄꯥꯟꯗꯨꯅ ꯑꯆꯧ ꯑꯗꯣ ꯊꯋꯥꯏ ꯊꯥꯔꯤ꯫
ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯎꯟꯅ ꯊꯣꯏꯅ ꯈꯪꯂꯝꯕ ꯃꯤꯇꯝ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯃꯤꯇꯝ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯈꯜꯂꯤ ꯑꯆꯧꯕꯗꯣ ꯁꯤꯔꯦ ꯍꯥꯏꯕ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯑꯗꯣ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯇꯝ ꯑꯗꯣ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯇꯨꯔꯦꯟ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯇꯝ ꯑꯗꯣ ꯊꯥꯗꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯅꯤꯡꯉꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯃꯥꯒꯤ ꯑꯣꯖꯥ ꯄꯤꯁꯛꯇ ꯍꯧꯈ꯭ꯔꯕ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯑꯣꯖꯥ ꯄꯤꯁꯛꯇ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯖꯤꯇꯦꯟ ꯑꯃꯗꯤ ꯄꯤꯁꯛ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯖꯤꯇꯦꯟꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯄꯤꯁꯛ ꯑꯗꯣ ꯃꯥꯒꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗꯣ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯕꯨꯠ ꯀꯧꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯕꯨꯠ ꯈꯔ ꯀꯧꯗꯨꯅ ꯖꯤꯇꯦꯟꯒꯤ ꯌꯨꯝꯗ ꯊꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯊꯥꯔꯛꯄ ꯕꯨꯠꯁꯤꯡ ꯑꯗꯣ ꯖꯤꯇꯦꯟꯒꯤ ꯌꯨꯝꯗ ꯇꯝꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯝꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯖꯤꯇꯦꯟꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯈꯨꯠꯇꯣ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯩ꯫ ꯁꯣꯝꯗꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯖꯤꯇꯦꯟꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯄꯥꯗ ꯐꯛꯂꯥꯡꯗ ꯈꯣꯠꯂꯛꯏ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯐꯛꯂꯥꯡꯗ ꯃꯈꯨꯠ ꯑꯗꯣ ꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯇꯧꯔꯛꯄꯗ ꯕꯨꯠꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯕꯨꯠꯁꯤꯡ ꯑꯗꯣ ꯈꯣꯠꯂꯝꯕ ꯑꯗꯨꯁꯨ ꯇꯣꯛꯈ꯭ꯔꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗꯣ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯕꯨꯠꯁꯤꯡ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯛꯄꯗ ꯕꯨꯠꯁꯤꯡ ꯑꯗꯣ ꯃꯄꯥꯡꯒꯜ ꯍꯦꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯇꯧꯔꯤꯕꯗꯣ ꯀꯥꯟꯅꯗ꯭ꯔꯤ꯫ ꯕꯨꯠꯁꯤꯡ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯁꯛꯇꯤ ꯍꯦꯟꯒꯠꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯨꯠꯁꯤꯡ ꯑꯗꯣ ꯁꯛꯇꯤ ꯍꯦꯟꯈꯤꯕꯗꯒꯤ ꯑꯃꯥꯏꯕ ꯖꯤꯇꯦꯟꯗꯣ ꯋꯥꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯖꯤꯇꯦꯟꯁꯨ ꯉꯥꯛꯊꯣꯛꯅꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯃꯍꯩꯅ ꯍꯦꯟꯈꯤꯕꯅ ꯑꯃꯥꯏꯕ ꯖꯤꯇꯦꯟ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯁꯨꯝꯅ ꯖꯤꯇꯦꯟꯗꯣ ꯋꯥꯍꯟꯕ ꯌꯥꯕ ꯈꯔ ꯋꯥꯍꯜꯂꯝꯂꯒ ꯕꯨꯠꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯖꯤꯇꯦꯟ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯁꯨ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯈꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯈꯜꯂꯤ, ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯥꯏꯕ ꯃꯆꯥ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯑꯌꯦꯠꯄꯒ ꯄꯤꯒꯦ ꯈꯜꯂꯤꯕꯣꯏꯔꯦ꯫ ꯖꯤꯇꯦꯟ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯑꯁꯨꯝꯅ ꯑꯌꯦꯠ ꯑꯊꯤꯡꯒꯥꯏ ꯑꯣꯏꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯉꯝꯅ ꯅꯊ꯭ꯋꯥꯏ ꯂꯧꯔꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕ ꯃꯆꯥ ꯅꯪꯅ ꯑꯃꯨꯛ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯈꯪꯒꯅꯤꯗꯣ ꯁꯔꯤꯁꯣꯟ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗꯣ ꯃꯁꯥ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯌꯨꯝꯗ ꯖꯤꯇꯦꯟ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯌꯨꯝ ꯌꯧꯗꯨꯅ ꯖꯤꯇꯦꯟꯅ ꯃꯥꯒꯤ ꯑꯣꯖꯥ ꯄꯤꯁꯛꯄꯨ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯂꯤꯕꯗꯣ ꯇꯥꯔꯗꯨꯅ ꯑꯃꯥꯏꯕ ꯄꯤꯁꯛ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯖꯤꯇꯦꯟ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯑꯩꯕꯣ? ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ? ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯀꯥꯈꯠꯂꯛꯎꯅꯦ꯫ ꯑꯣꯖꯥ, ꯑꯩꯁꯤ ꯑꯣꯖꯥꯗꯒꯤ ꯇꯝꯗꯕ ꯌꯥꯗ꯭ꯔꯕ ꯑꯃ ꯂꯩꯔꯦ ꯑꯣꯖꯥ, ꯑꯗꯨꯅ ꯑꯣꯖꯥꯅ ꯇꯝꯕꯤꯅꯅꯕ ꯃꯁꯤ ꯁꯤꯟꯕꯤꯗꯕ ꯌꯥꯗꯕꯅꯤ ꯑꯣꯖꯥ꯫ ꯑꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯩ? ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯝꯕꯤꯕ ꯌꯥꯕ ꯃꯈꯩꯗꯤ ꯇꯝꯕ ꯂꯣꯏꯈ꯭ꯔꯕꯗꯥꯏꯅꯦ꯫ ꯅꯪꯅ ꯈꯪꯅꯤꯡꯕ ꯂꯩꯔꯕꯗꯤ ꯑꯗꯨꯛ ꯍꯥꯏꯌꯨꯗꯅ, ꯑꯗꯨꯝ ꯇꯥꯟꯅꯁꯤꯀꯣ꯫ ꯑꯣꯖꯥ, ꯑꯩꯁꯤ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯒꯦ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯁꯤ ꯑꯣꯖꯥꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯝꯕꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦ, ꯃꯗꯨ ꯇꯝꯕꯤꯗꯕ ꯌꯥꯗꯕꯅꯤ ꯑꯣꯖꯥ꯫ ꯖꯤꯇꯦꯟ, ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯐꯥꯒꯤ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯣ꯫ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯐꯕꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯗꯨꯛ ꯃꯐꯩ, ꯑꯗꯨꯒꯅꯦ ꯐꯠꯇꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯉꯥꯛꯇꯅꯤ ꯈꯟꯗꯧꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯇꯝꯕ ꯉꯝꯃꯣꯏꯀꯣ ꯏꯕꯣ꯫ ꯑꯣꯖꯥ, ꯑꯩ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯗꯕ ꯌꯥꯗꯦ ꯑꯣꯖꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯕꯤꯌꯨꯅꯦ ꯑꯣꯖꯥ꯫ ꯑꯗꯣ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯔꯒ ꯀꯩꯗꯧꯅꯒꯦ ꯍꯥꯏꯕꯅꯣꯅꯦ ꯏꯕꯣ? ꯑꯣꯖꯥ, ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯔꯒ
ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕꯁꯦ ꯄꯥꯡꯊꯣꯛꯅꯕꯅꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯖꯥꯅ ꯇꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯇꯣꯏꯕꯣ ꯅꯪꯒꯤꯁꯤ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯔꯒ ꯑꯩꯒꯁꯤ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯕꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯝꯕꯤꯈꯤꯗꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯚꯨꯠꯀ ꯊꯥꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯂꯃꯟꯒꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯈꯨꯝꯂꯛꯇꯧꯕ ꯃꯥꯜꯂꯤꯗ ꯏꯕꯣ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯑꯣꯖꯥ ꯈꯨꯝꯖꯔꯣꯏꯗ ꯑꯣꯖꯥꯕꯨ ꯑꯃꯨꯛꯇ ꯇꯝꯕꯤꯗꯕ ꯌꯥꯗꯕꯅꯤ ꯑꯣꯖꯥ ꯑꯩꯒꯤꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯣꯖꯥ ꯐꯔꯦ ꯅꯪꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯔꯒ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕꯗꯤ ꯌꯥꯗꯦꯀꯣ ꯑꯣꯖꯥ ꯑꯩ ꯁꯨꯡꯊꯣꯛ ꯊꯣꯛꯍꯟꯖꯔꯣꯏ ꯑꯣꯖꯥ ꯐꯔꯦ ꯏꯕꯣ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤꯅꯦ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯇꯥꯛꯄꯤꯔꯒꯦ ꯑꯇꯩꯗꯤ ꯅꯪꯁꯨ ꯐꯅ ꯌꯥꯝꯅ ꯇꯝꯕꯤꯈ꯭ꯔꯕꯅꯤꯗ ꯍꯣꯏ ꯑꯣꯖꯥ ꯐꯔꯦ ꯇꯝꯕꯤꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯑꯃꯥꯏꯕ ꯖꯤꯇꯦꯟꯗ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯝꯂꯛꯄꯅ ꯊꯥ ꯑꯃ ꯁꯨꯔꯤ ꯅꯣꯡꯃꯗꯤ ꯑꯃꯥꯏꯕ ꯖꯤꯇꯦꯟꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯄ ꯂꯥꯏ ꯁꯥꯟꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯑꯁꯨꯝ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯛꯏ ꯉꯁꯤ ꯀꯧꯔꯧꯅꯣ ꯃꯥꯂꯦꯝ ꯁꯤꯟꯅ ꯃꯝꯂ ꯃꯇꯝ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯁꯤꯗ ꯌꯥꯏꯕꯤ ꯃꯤꯔꯦꯜ ꯇꯔꯪꯁꯥ ꯃꯦꯔꯦꯜ ꯂꯝ ꯀꯣꯏꯅ ꯄꯣꯏꯁꯥꯕ ꯊꯧꯗꯨ ꯃꯩꯇꯦꯡ ꯄꯥꯡꯂꯔꯣꯍꯣꯏ ꯀꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯁꯣꯜꯂꯛꯄꯗ ꯃꯐꯝ ꯑꯗꯣ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯂꯤ ꯈꯪꯍꯧꯗꯅ ꯃꯨꯁꯤꯟꯃꯨꯕ ꯂꯥꯏꯃꯨ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯖꯤꯇꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯂꯩꯔꯦ ꯑꯃꯥꯏꯕ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯗꯤ ꯍꯩ ꯇꯥꯎ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯅꯪꯅ ꯈꯔ ꯇꯝꯅꯔꯨ ꯆꯠꯂꯨ ꯑꯗꯨꯒꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯅꯤ ꯀꯔꯤꯅꯣ ꯑꯃꯥꯏꯕ ꯃꯥꯏꯕꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯇꯝꯅꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯗꯅꯒꯁꯨ ꯇꯧꯔꯤꯌꯦ ꯅꯪ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯅꯤꯡꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯇꯧꯅꯦ ꯃꯁꯤꯗꯒꯤ ꯕꯨꯠ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯤꯟꯊꯥ ꯑꯗꯨ ꯄꯥꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯁꯨꯃꯥꯡꯗ ꯐꯥꯎꯗꯣꯔꯛꯂꯤ ꯕꯨꯠ ꯑꯗꯨꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯃꯌꯨꯝꯗ ꯇꯝꯅꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯂꯛꯏ ꯑꯗꯨꯗ ꯕꯨꯠ ꯑꯗꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯆꯦꯟꯕꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯃꯗꯨ ꯎꯔꯕ ꯃꯇꯨꯡ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯕꯨꯠ ꯑꯗꯣ ꯌꯥꯝꯅ ꯋꯥꯍꯜꯂꯝꯃꯤ ꯃꯗꯨꯗ ꯕꯨꯠ ꯑꯗꯣ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯖꯤꯇꯦꯟꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯐꯝꯗꯨꯅ ꯕꯨꯠ ꯑꯗꯨꯕꯨ ꯉꯥꯏꯔꯤꯕ ꯑꯃꯥꯏꯕ ꯖꯤꯇꯦꯟꯒꯤ ꯃꯅꯥꯛꯇ ꯕꯨꯠ ꯑꯗꯣ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯀꯝꯗꯧꯔꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯨꯠ ꯑꯗꯣ ꯑꯃꯥꯏꯕ ꯖꯤꯇꯦꯟꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯑꯃꯥꯏꯕ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯣ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯍꯟꯕꯒꯤ ꯑꯌꯥꯕ ꯄꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯈꯪꯂꯤ ꯕꯨꯠ ꯑꯁꯦ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗ ꯃꯥꯏꯊꯤꯕ ꯅꯪꯂꯦ ꯍꯥꯏꯕ ꯃꯁꯤꯗ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯕꯨꯠ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯕ ꯇꯨꯡꯗ ꯕꯨꯠ ꯑꯗꯣ ꯍꯜꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯖꯤꯇꯦꯟꯁꯨ ꯃꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯑꯗꯣ ꯑꯃꯥꯏꯕ ꯖꯤꯇꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯔꯛꯄꯅ ꯑꯃꯥꯏꯕ ꯖꯤꯇꯦꯟꯕꯨ ꯇꯣꯝꯕꯤꯅ ꯀꯧꯔꯝꯃꯤ ꯑꯃꯥꯏꯕ ꯖꯤꯇꯦꯟꯗꯣ ꯇꯥꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯏꯅꯦ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯅꯦꯅ ꯑꯁꯨꯛ ꯉꯟꯅ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯣ ꯏꯕꯨꯡꯉꯣ ꯖꯤꯇꯦꯟ ꯅꯪꯒꯤ ꯑꯣꯖꯥꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯅꯦꯍꯦ ꯑꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯤꯡꯉꯤ ꯍꯥꯏꯅꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯑꯣꯖꯥꯅ ꯅꯪꯕꯨꯇ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯖꯤꯇꯦꯟ ꯅꯪ ꯑꯃꯨꯛꯇ ꯑꯩꯈꯣꯏꯗ ꯂꯥꯛꯎꯗꯅꯀꯣ ꯀꯔꯤ ꯍꯥꯏꯕ ꯏꯅꯦ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯏꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯣꯖꯥꯁꯤ
ꯑꯍꯟ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤꯗ ꯑꯗꯣ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯎꯗꯅ ꯍꯣꯏꯅꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯂꯥꯛꯂꯒꯦ ꯑꯣꯖꯥꯗꯁꯨ ꯑꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯑꯣꯖꯥꯗ ꯈꯔ ꯇꯝꯕꯤꯌꯨ ꯏꯅꯦꯅ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯪ ꯁꯣꯏꯗꯤ ꯁꯣꯏꯅꯨꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯁꯣꯏꯔꯣꯏꯗꯣꯏꯅꯦ ꯑꯁꯨꯝꯅ ꯇꯣꯝꯕꯤꯗꯣ ꯖꯤꯇꯦꯟꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯇꯦꯟꯕꯨ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯖꯤꯇꯦꯟꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯈꯪꯉꯤ ꯃꯥꯒꯤ ꯑꯣꯖꯥ ꯄꯤꯁꯛꯁꯦ ꯑꯍꯟ ꯃꯇꯝꯒꯤꯅꯤ ꯍꯥꯏꯕ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯁꯨ ꯈꯜꯂꯤ ꯑꯃꯥꯏꯕ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗꯒ ꯕꯨꯠꯀ ꯊꯥꯔꯛꯂꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯃꯣꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤ ꯁꯣꯝꯂꯣꯝꯗꯅ ꯑꯃꯥꯏꯕ ꯖꯤꯇꯦꯟꯗꯣ ꯃꯥꯒꯤ ꯑꯣꯖꯥ ꯄꯤꯁꯛꯀꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯑꯣꯖꯥ ꯄꯤꯁꯛꯄꯨ ꯖꯤꯇꯦꯟꯅ ꯀꯧꯔꯝꯃꯤ ꯃꯗꯨꯗ ꯄꯤꯁꯛꯀꯤ ꯅꯨꯄꯤ ꯇꯣꯝꯕꯤꯗꯣ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯖꯤꯇꯦꯟꯗ ꯑꯣꯖꯥ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯅꯅꯕ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯅꯨꯄꯤ ꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯤꯇꯦꯟꯁꯨ ꯃꯥꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯇꯧ ꯀꯔꯝꯅ ꯇꯧꯕꯤꯔꯤꯕꯅꯣ ꯑꯣꯖꯥ ꯖꯤꯇꯦꯟ ꯑꯩꯁꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤꯅꯦ ꯑꯣꯖꯥ ꯑꯩꯕꯨ ꯀꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯩꯁꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃꯅ ꯂꯥꯏꯔꯤꯛꯁꯤ ꯐꯪꯈ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯣꯖꯥ ꯂꯥꯏꯔꯤꯛꯁꯤ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯆꯝꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦꯅꯦ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤꯅꯦ ꯅꯪꯅ ꯈꯪꯗꯕ ꯃꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯀꯣ ꯑꯗꯨꯒ ꯃꯁꯤ ꯂꯥꯏꯔꯦꯝꯕꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯐꯥꯎꯕ ꯀꯧꯊꯣꯛꯄ ꯉꯝꯕ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯌꯦꯛꯄ ꯂꯥꯏꯔꯤꯛꯁꯤ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ ꯖꯤꯇꯦꯟ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯖꯒꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯖꯤꯇꯦꯟ ꯅꯪꯅ ꯋꯥꯔꯛꯂꯕ ꯅꯪꯒꯤ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯐꯪꯗ꯭ꯔꯕ ꯃꯇꯝꯗ ꯂꯥꯏꯔꯦꯝꯕꯤ ꯏꯁꯤꯡ ꯆꯥꯏꯕꯤꯗꯒꯤ ꯃꯇꯦꯡ ꯅꯤꯖꯧꯀꯣ ꯃꯗꯨꯅ ꯅꯪꯒꯤ ꯀꯥꯟꯅꯕ ꯁꯣꯏꯗꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯌꯧꯔꯣꯀꯣ ꯑꯩ ꯂꯥꯏꯔꯤꯛꯇꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ ꯖꯤꯇꯦꯟ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯁꯣꯏꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯒꯦ ꯑꯣꯖꯥ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯩ ꯆꯦꯛꯁꯤꯟꯅ ꯁꯣꯏꯗꯅ ꯊꯝꯖꯒꯅꯤ ꯑꯣꯖꯥ ꯐꯔꯦ ꯐꯔꯦ ꯌꯧꯔꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯖꯤꯇꯦꯟꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯔꯕ ꯇꯨꯡꯗ ꯖꯤꯇꯦꯟ ꯆꯠꯈ꯭ꯔꯤ ꯑꯃꯥꯏꯕ ꯄꯤꯁꯛꯁꯨ ꯑꯁꯨꯝ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯖꯤꯇꯦꯟꯗꯣ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯍꯟ ꯑꯗꯨꯗ ꯖꯤꯇꯦꯟꯅ ꯈꯨꯔꯥ ꯑꯩꯁꯤ ꯈꯨꯔꯥꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯖꯤꯇꯦꯟ ꯀꯔꯤ ꯋꯥꯅꯣꯅꯦ ꯈꯨꯔꯥꯗ ꯑꯗꯨꯝ ꯍꯥꯏꯌꯨꯗꯅ ꯈꯨꯔꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯟꯗ ꯂꯩꯔꯤꯕ ꯋꯥꯁꯤꯡꯁꯤꯗꯒꯤ ꯋꯥ ꯈꯔ ꯌꯥꯟꯖꯒꯦꯗꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯈꯨꯔꯥ ꯌꯥꯏꯗ ꯏꯕꯨꯡꯉꯣ ꯖꯤꯇꯦꯟꯅꯅꯦ ꯄꯥꯝꯕ ꯋꯥ ꯃꯁꯤꯡꯗꯣ ꯑꯗꯨꯃꯛ ꯂꯧꯀꯣ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏꯗ ꯏꯕꯨꯡꯉꯣ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯗ ꯈꯨꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔꯒ ꯇꯧꯔꯒ ꯌꯥꯅꯤꯡꯕ ꯈꯨꯔꯥ ꯍꯣꯏꯗ ꯌꯥꯏ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯖꯤꯇꯦꯟ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯗꯨꯒꯅ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯊꯧꯔꯒ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯖꯤꯇꯦꯟ ꯑꯃꯗꯤ ꯑꯍꯟ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯣ ꯇꯨꯔꯦꯟ ꯌꯧꯔꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟꯁꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯟꯗ ꯋꯥ ꯌꯥꯜꯂꯤꯕꯁꯤꯡ ꯑꯗꯣ ꯎꯔꯗꯨꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯗꯨꯕꯨ ꯃꯥꯃ ꯏꯕꯨꯡꯉꯣ ꯁꯨꯃꯣꯟ ꯖꯤꯇꯦꯟꯅ ꯋꯥ ꯈꯔ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯅ ꯈꯨꯜꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ
wa khara adu yalambani ibungo Sumon mama sigi mafam si natrabati atopadagi yengba bayadrabro ha era ibungo masidana wana tei chaba khara lei haidana laikai gi pakhang masa singsiga yengliba sini ibungo kaiduragi ne ibungo mama masigi wa sidine aina yanjarage haidana khanduna leiribani mama masidi atopana yanba kya yararoi mama aina yanjagi haiduna thamlibani ni masi yuklibani ne ibungo Sumon nang atopadagi oina yengloko asidi ibungo Jitena yengba hokre kaya nungairoida yaroida mama aina yange da thamlibani hairemaktada asumna amaiba Sumona magi laisanna pham ado thugai dore haina wa yan gadabagi leiriba mayam aduga kanna mari yinarami adubu ahan aduna yaramdi amaiba Sumonga ahan aduga mari yinari amaiba Sumonna mana lounanabani hairabasu ahan aduna atopadagi oina loro haiduna kanna mayadri amaiba Sumon yamna sauna matha sana ngahak mari yinaramlaba matungda halakli asumna amaiba Sumona Jitenbu mabukningda singlaga amaiba Sumondo yamna sauna mayum lomda halakli Jiten amati ahan amati pakhang masa singado wa yanba loiri Jiten mayumda wa singado purakli ahan aduga pakhang masa singado yumda hanakri somda amaiba Sumona yamna sauna sutoklaga lakpa aduda Sumongi nupi Santina kaidobirage makhuibaba aswai phawdani narhairamlaga amuk chuktok piraga halaklibasina masida amaiba Sumona magi nupi Santida yamna sauna munna yengamlaga sangki maduda Santina amu karino makhuibaba sibu ngawra kaino aingonda chadoki yengamini masigi maibisi kaino matawreeda asomna hairaga Santisu imungda changlai mana chaglakpada Sumondo magi kada karigumba khara thiraga lerami maduda Santina changlaklaga amuk hairi kaino tobidibadubo mokhoi baba wa hangbasu khumti asumna Santina hairakpada Sumondo Santida mamitu paina sawna yenglai maduda Santido wa makha amuk taramdana thokri amaiba Sumon mana ngasaidagi thiribase lairikni Sumona ngasaidagi wana thijariba lairik ado phangli amaiba Sumonsu madu phangjabada haraujarami somdana amaiba Jitendo wakhal kayama khalami Jitena amaiba Sumongi laisana phamado thugai rubana maram moiraga Jitengi lekai ado tamnaba butpet kayama tauba horakli numidangi matamni amaiba Sumonto turin aduda laklami amaiba Sumona laisana phamaduda phamduna mana porakpa lairik amati potsai singado lawthoklaga thokraba putpret singado amuk kaurami adubu amaiba Sumona phana kaurabasu butsing adudi laktri amaiba Sumon lairon kaya ama soli adubu karimata kanadri amaiba Sumon ngahak kauba yaba koromlaba tungda lakmandabadagi amaiba Sumona tawriba thabak ado loisillamlaga mayumda amuk halakli matawasumna Sumona thadokipa butpret singado kauksinbada yadrabanina somdana Jiten khoiki leikai ado butpretna tamnabana chingba kaya ama horakli asumna nomun numidangi matam Jitengi leikai adugi pakhang macha ama lambida adum lakli lambida lakliba nupa macha adugi matungda mi amana inarakpagum khonjel tarai maduda nupa macha aduna yengthoklakpadadi kanasu ledamdi nupa ado yamna pakhalai nupa macha ado change tawbada nupa adugi mamangda but ama lepuna leiramle matamaduda nupa ado yamna pakhlami masidagi but ado nupa macha aduda changkhirami aduga nupa macha ado magi yumda lakli nupa macha adugi yum yori nupa macha aduna magi yumgi thong ado kaukhairami matamaduda nupa macha adugi mama mapa ado hogulai aduga asomna hairi ibungo Sunil nangbu thonglu ningthina hango haiba yadabro nangbo ibo asomna hairakpada Sunil na hairi michagi ai michagi asom haina toina
ngangduna haireklami matam aduda Sunilgi mapabungna khangli Sunilse lai uknare haiba masidagi Sunilgi mapana hairi mama yararoi Sunilse lai uknare hei ai thangnaba khulgine oja maiba poireido amukta kauruge ko ai nang wara suwana Sunilse ngihak de jenglomuko ai thuna lakani ko asomna haramlaga Sunilgi mapabungdo amaiba poireigi manakta lakli Sunilgi mapabungdo amaiba poireigi yum yori Sunilgi mapabungna oja amaiba haina toina kaurami amaiba poireisu kanagumba amana kaurakpa aduda taratuna mapalangda thorakli maruda amaiba poireina ai Kumar na tronangbo mani oja amaiba poireina kaidore Kumar nangna athingba hingasida lakpabo oja aigi sa Sunildo karino mata hore oja bu amta yenghanjage dan lakchari bane oja ha o adugira fare ngahak ngairamuko asumna amaiba poireina hairamlaga imungda sangkhri ngahak leraga khaw ama paiduna thorakli madugi matung asumna hairi Kumar thauram lore chilamba tawsi lo asumna haraduna Kumar amati amaiba poirei Kumargi yumda lakli wari asigi ahum suba tangkak matang asida lusinjari wari asi pathok chapa matamda soithilan khiba asoi aran jawrabasu tabiriba singna pukchal sauna ngapigani masigi makha tatharakpa sarukta kari kamdobage haibatu mayam punna ngaiminarasi mayambo aroibada amukhana makhal mathel Manipurgi maikaidagi khurumjari